Image Paodam yang tabiri basingbu Yumnam Anuradha debina ikongno krumzari. Housing Maroiba Pauda. Lenga ki pandam de apaba governors ama purakpani haina Chief Minister and Birena Ponokre. Housing Paliba lenga na haiki basing tabakta onto haina Congress na hairi. Ngasi humbudran iturak suba Army Day pangthokli. Housing Pausan no pizari. Manipura Paliba lenga kasagi primary objective de miam amadi lenga kloishingi Marakta Ladybug gave us a mention Nuna. Apaba governance ama purakpani haina Manipur ge Chief Minister and Birena Pongdokre. Wapamasingasi, Chief Minister Secretariata Pangtopa Apunba Miamgi Numit Amati Chingi Lusingba Singi Numita Chief Minister Birena Pongdokibane. Mahana Hai Miamgi Mating na Lengaga Sina State Asina Santi Leba Amadi Amaga Nukshi Chanana Lemina Hanbangam Libane. Masida Natana Singtamgi Miamna Amaga Thazanabaki Sangsu Hanganarakle. Lengaga sina Miamgi numit amadi Chingi Lusingba Singa Unabagi numit syllabus sige motive ti lamdam sige Miamna Mayong Nariba Kudong Sada Basing Mayong Nabangamnaba amadi Darka Leba Mioy Singda Mating Pangbangam Haiki. Chief Minister na Makata Kibada Miamgi numit amadi Hill Leaders Day Ta Kudingi Chatharibesida Miamna Lakpakisang Hositi Hantarakle. Masi Lenga ki tabak tauriba machinery singna praja miyam gi apamba sing phangan khiba makhoi gi problem sing gi solution purapadagini miyam gi numisida lakpa miyam gi wakad asi ana ayek masana masabu tabak sujabada loan pibinaba haizabana ayamana oiri masana masabu tabak pizabada mioi lising amaga chanipan rom loan pibinaba haizarapada mioi chamri romda lepa crore tara rom pikre makata na crore taru amasu binabhonari Lengaga sina kungang salo haiba thoram ama atubada hodolagane haike ngasige unakiba duda apunba wakad chaunga yangkai lakhiba loinana tonga mama phomke adagi meo lising amaromna saruyaki hairiba si overcome tongna ba hairiba sigi koi mit tongna ba aikoi na hosiki hairiba eno da yaholle aikoi gi hosiki blueprint da yaholle jigi dwarika da sagador bi yumse masigi blueprint da yaholle room kungumba specially room kungumba si even tangai fatherdi madaida koigi ventilator mari manga yaw Hauzik Paliba Lenga Kasina Haki Natabada Haikiba wasang tabakta ontoktuna Miamge Tazaba Mangandanaba Honabi Haina MPSC Vice President Su Oidiba MPSC Wangangloi KH Ratan Kumana Pongbi Sangda Pongdokre BT Rota Leba Congress Babangiri Sankai Sing Media Center da Pongtokiba Pogi Mipam Amada Ratan Kumana Makatana Haiki Handaki Sangai Festival Toba Matamda Imphal Mandlege Flight Service Lairagani Haina Laktokpa Amadi Dumdam Tawduna Kanglapa ki Lambi Tingzillaga Imphal Evening Tawramba Adu Kadade Sakrabage Haina Hangladuna Ngaihaki Oiba Thoksinna Miamna Thazaba Walangnabage Maram Ohelagli Aduna se Minister na Haikiba wa Kudima Wahe Kakta Haibanatana Tabakto Ontopiu Maru Aina Handak Logadariba IRB gi recruitment ase yamna transparency amadi corruption free oina to honingi Ratangumana Makatana Haiki politicians sing creativity electric politician singna haiba wadi ngehaki panghaida haibane haina miyamna longna dagliba asida nungaitaba phungdo pagaloinana CM Birena IRB longna bagi recruitment pangtokane haibasi pungning thaganingai ni Hauzik aikoi punna corruption thengnaba changi politicians sing creativity lairaktaba asi aikoi tamna sandopa mathau tagane khale aduna transfer policy gi matangda oiro promotion gi matangda oiro aikoi centrum da base togumsi tasengna harabada sin khakta haiba natabada thabak oina ontokpa pamjai CM na miyang gi damak lauthopase pangaida haibadong tawi Masi karidagi laglebano haragadi Chief Minister na panglawda lautholaga thabak oina amata onthoraktaba sidagi lakpani tasengna akoida thabakta tawbiu wahi khata haibana taba ado koi honorable Chief Minister da su akoina
ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯦ ꯃꯁꯤ ꯃꯥꯡꯗꯅꯕꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯦ IRBꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯅ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ करप्शन फ्री ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯗꯅꯕꯒꯤꯗꯃꯛ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯌꯥꯝ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯃꯗꯨꯒꯤ ꯁꯖꯦꯁꯟ ꯈꯔ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨ ꯌꯥꯈꯤꯕ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MP ꯊ꯭ꯔꯤꯕꯤꯔꯥꯖꯅ ꯍꯥꯏꯈꯤ IRB ꯕꯠꯇꯥꯂꯤꯌꯟ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩ ꯃꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯦꯟ ꯈꯔ ꯄꯤꯗ꯭ꯔꯕꯗꯤ ꯈꯜꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯕꯨꯠ ꯑꯃꯗꯤ ꯕꯦꯜ ꯌꯦꯟꯊꯣꯛꯂꯤꯕꯁꯤ GCSDꯅ ꯁꯔꯇꯤꯐꯥꯏ ꯇꯧꯕ ꯄꯤꯔꯕꯗꯤ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ साहित्य सेवा समिति कक्सिंग मणिपुर यांखई हुंदोई सुबा फाउंडेशन डे थौरम पांगथोक्तुना तोंगान तोंगानबा मनासिंग लांथोपगे थौरम अमंगसी कक्सिंग सुमनांगपाता लेबा साहित्य सेवा समिति कक्सिंग मणिपुर ऑडिटोरियम दा पांगथोक्रे मसिगी थौरम मदुदा वाइसुर संदा MLA कक्सिंग असेंबली कॉन्स्टिट्यूएंसी ना अतोइबा मिथुंग यंगखोम केंगबा प्रेसिडेंट साहित्य सेवा समिति कक्सिंग मणिपुर ना थौरम मपु नोमाइथेम किरण कुमार कन्वेनर मणिपुरी एडवाइजरी बोर्ड साहित्य अकादमीना अखनबा मीटिंग ओइना सरुयाखी थरोमदुदा साहित्य सेवा समिति मणिपुर कक्सिंगी मना याम्बेम मनी साहित्य मना 2020 कुंजकेश्वर मुक्संदा महाकी लाइरेक मुक्संदा कांगलोंगी दमक सिंखु मोइरांगलाइमा निंगसेंग कबीरास मना 2020 ना कोइजंब सांतिबलादा मांगने इबा लेरो नोंक सैरेक लाइरेकी दमक Khetri Sawa Translation Award 2020 na Subram da Mahangna Punjabi Lairik X Seat Chanande Bo Thabalgi China Haina Manipuri da Handopa Lairiki damak Amasung Khetri Nalini Saite Mana 2020 na Tahir Sazabam da Mahangna Iba Sairinka Lairik Lakani Amohana Gidamak Kusinake Manasing asida sol amamam sel oina lupalising taratara amasung citation amamam sukusinake. Sahiत्य सेवा समिति कक्सिंग मणिपुर के सेफोंग सुमथांगे हुंभुमदोई सुबा इशूदा यावरिबा सैरेंग वारिंग अमसुंग वारी मसादा ख्वाइदिगे फजबसिंगदा खंगलदुना पीबा मना चंद्रसकी लाइस्राम सुमथांग साहित्य मना 2020 के ओइना सैरेंगदा बेबी सोइराई सेमना इबा सैरेंग इखौलांगबगी मयाई वारी मसादा बिनिता ओइनामदा मांगना इबा पाबा फंखिद्रबा नुक्सी सिटीगिदमक अमसुंग ओइनाम आनंदना इबा वारेंग कुमाथुई सुबा चहिसागे अहानबा डिकेटा मणिपुर लिटरेचर सैरिंगिदमक इनफी अमा सकंगसे अमा अमसुंग लुपा लिसिंग अनि अनिगे मना खुसिनखे थरोंगी सरुकमा ओइना साहित्य सेवा समिति कक्सिंग मणिपुरना पुथोकपा चुमथांगे हुंफुमदोई सुबा सेफोंग अमसुंग पी कुंजोना इबा लाइरेक इजामसु मियामांगदा फोंदोके एगेस पोलिसी लापगलोइनाना डिमापुर इम्फाल मोरेलंबी एशियन हाईवे 1 नेशनल हाईवे 102 असी असुकी मतेक मरुइबा लंबी अमा ओइरगले गवर्नमेंट ऑफ इंडिया के मिनिस्ट्री ऑफ ट्रांसपोर्ट एंड हाईवेज ना Paikhatpa National Highways and Infrastructure Development Corporation Limited NISI DCL na agency oiduna GR Infra Project Limited na hauzik lambi sembagi thabak kane chathare traffic ke volume hangalagli mi yamna chinkhalaglaba kaksing lamkhai ge area da hauzik sengoliba elevated road asida miyamda hena kudong chahandaba kaya mayona halle haina miyamna wakate kaya amalakpadagi ngase manipur lenga ke works minister thongam bisarjana yengsinlamle works minister na GR Infra Project Limited ke official singa loinana hauze kausing lamkhai ge area da sangbaliba elevated road aduke mong mato kamdong na tawgane haibege matangda wahong tawron ke मधुगी तुंगदा वर्स मिनिस्टर जी अस बिशॉस ना कोंसट अदुगे मातांगदा पोगदोंग लंबदा एग इस पुलिस लाकपा मतमदा मियामगी खुनाई अमसुंग सेमिलोन फगनबा थबक पाइखलेबने स्टेट असिगे लेंगाक लै पब्लिक वर्क्स डिपार्टमेंट लैरे
Matam amada palenda mayam punpham oiramba adu ngasidi kaksinga langkhaige area da hongzilagle kaksinga langkhaige mapam asida hojik sangatpa hauriba elevated road asi sajin khrabade gari sathok sasin tawbada yarutra haibagi issue ama lagle phibam asida miyamda chamamna hanba pohale miyamna thengnariba issue ase matau karamna kohangane lam hana lokshin ma mathau taribra mathau leiragana lenga ke warepa ama lauraba kanda taunanaba aduga thabak suriba company singka asisu miyamge phananaba thabak tawba lakpane yariba makhai makoida cooperation de piraga ngehake oina thabak suba asi lebanduna technical ge oiba PED ge engineer NHIDCL amadi ZR infra project limited ke leiriba official singa mari leinariba MLA amasung kunge mute singa punna kusaminaduna thabak ase makha kamdana tausege haibadu khananabage matam adu lawminanaba khongthangni phungdoke further land ka legadra lergana koi sarkar gi decision amalo kanda tawnanaba aduga company singsiga leribo posting so akoi phanaba tawba lakpani makhoi chu aduna akoi leringai akoi moida cooperation piraga aduga thabak sing haktang gi for the time being akoi haktang level harkana akoi technically oiba engineer PWD gi engineer amadi akoi leriba NSIDCL gi loina GR infra gi makhoi gi put tawriba music si discuss tawre haiba matungda akoi सरकार के पोट ऑनरेबल MLA अमदी रिप्रेजेंटेटिव खरग इनवाइट तौर है काना कोइना अखोई लेरिबा हारिबा पोचिंग टू खनरि पोटु कमाइना तौ सॉल्यूशन पुरकदगे हाइबगी बतांगदा कोइना तौसी हाइदा खनबगी बाफम Minister na lakpa khongsat aduda kaksing assembly constituency ge MLA Y Surchandra PWD Manipur ge system engineering SE Y Joy Kumar amade makok thongba operation singsu saruyaki Ruday Academy Thauban to Linka Kibachahi Kunitoi Mapunga Parapagaloidana Iskunta Asige Kunitoi Suba Mapokuman Taram Ngasi Iskunasige Campus Tapang Tokre Taramaduna Manipur Lengaki Education Minister Dr. T.S. Radisham Deputy Commissioner Taubal and Bandana Devi IAS College Development Council Manipur University Director Professor Dr. Ratan Kumar Singha Amadi Itu Life India Ge Founder Tokzomp Mritan Zoe Singhana Matang Sena Thoiba Mitungland Thoromapu amade akanaba metunglen sing oina saruyake Thoromadugi manung channa Niti Ayog National Institute Center for Transforming India ge makada Atal Innovation Mission Emna Varatu Pumbada Ladiba Mayru Shimbo Innovative amade entrepreneur ge lamda hena phagatpa ngamnanaba paikhalapa khongtangka ama oiriba Atal Tickering Lab amasu athoiba metunglena ribanta kaklaka sanga krai Loinana school asigi chahigi putopa bulletin amaso pongke iskunge mahiro shingna so culture and so kya utke Loinana school asigi mai purakhiba amasung makok thongba mahiro shingka amadi aphaba mahiroi putokpa oza singdasu kudonpot amadi certification yan thokki Adoiba mitunglen ke warolda minister Radishamna high angang singbo matik Jaba Mioi amamampo ohenaba mama mapa sengka amadi oza sengge thaudang yamna chawi angang sengge apamba khangna loinaba amadi takpi tambiba tangai phade makoibu launch habadi English amadi Hindi ningthina khangnanaba amadi tambigadabne haike Jiribam district asigi ahanba oina People's Biodiversity Register PBR ge survey asi Jiribam ge B Huanda Bank Habadi Bihu Bank Village da Hanba Oina Pangthokre PBR ge survey as National Biodiversity Authority Chennai ge Makada Manipur Biodiversity Board MBB ge Chief Secretary Dr. Suresh Babu IAS na Chairman Oina Board asina sponsor tawraga pangthokiba survey asagedama Bangalore ge Transdisciplinary University TDU ge expert team pa amana tawki Dr. Desorjit Ningombam Botanies Team Leader and Tombiraj Member Manipur Biodiversity Board MBB Ambadi Ice Dolan Rosinga Environmentalist ke Expert Team Asina B Huanta Bank Bihu Bank Village da survey adu pangthokibane Survey asagi matangda Jiriba Municipal Council ge Gaza House da akanana Unakiba Paugi Mipama Amada and Tombiras Member Manipur Biodiversity Board MBB na Haikibada B Hont Bank Asi Jiribam ge
kharomda kilometer kunrom chalakaleba mar community na kundaba kunna amane masida church ahum sulaire house hall humpurom na kundare survey asi maru aina pambi sa uchek amade mi achina singba sing ge matang da chizin bane Dr. Desorjit Ningombam botanist Tim Layton haikibada B Honda Bank habidi Biho Bank Village da survey toriba asage report asi raw report oina lady survey asi da upambi makal chamangarom pangjai maru aina medicinal tree bamboo makal mari li ani aduga tonga pambi kayasing survey asi da pangjai adubo report asi raw report oina lady ba maramna final oina detail haibadi ngamsetre haiki Lions Club International ge founder Malvin Zones ke mapung numet falanga mari leinana tha asige taradage taramanga fawbada mapam kya tingbang bage thoram pangtong labagom Lions Club of Thawal na su ngasi miyoi kya da chanana bacheng amade saving merchant sink tingbang krai Thawal Katri Sanglenda pangthokiba polam sink yantopage thoram paduda Lions Club International District 322 DG Inter Region Coordinator Lion Zoe Oinamna Pondokibada Lions Club International ge founder Malvin Jones bu ikai khumnaba oina Lions Club International multiple 322 ge jaga singda asigum laba tingbambagi thoram ase paksana pangthokle Lions Club Tawangi oinaso one multiple one activity haiba thimda sotharaba phisabi mangada saving merchant amamampa aduga relieving for hunger Food for all haiba thimda chenkezi manga me yankhaida tingbang bane haina phongdoklale ngasigi tharambatuda Lions Club International District 322 DG John Chairperson Lion Ozugesor District Chairperson Lion Dr. KSS Manglem Amade Lions Club of Tawalgi President Lion L Marzakumarsu Saruyaki The Laimapok Pump Mohindro LF High School Tawal Atopam Linka Kibagi Chahi Nipu Humdoi Mapung Parapagaloina Iskun Asige Nipu Humdoi Lagsuba Foundation Dege Taram Ngasi Iskun Asadapang Tokre Taramatuda Superintendent of Police Tawal Dr. S. Ibomsa School Management Committee President A. Brizamahon SDO Tawal M. Ingosa ZEO John Tree Tawalgi DI A. Rebecca Amadi TMC Ge Hanagi Chairperson A. Manjurina Atoiba Mitung Sing Oina Saruyaki Tarungi Mapung Oiba Saruk Ama Oina Atoiba Mitung Sing Na Lusangduna School Asigi Lake Kitraba founder member Singi Mapamda Lake Katuna Ikai Kumnaki Loinana School Asina Piba Meritorious Award Kaya Apaba Mahiroi Amadi Toido Hendoklaba Oza Singda Atoiba Mitunglen Singna Kusinaki Amadi Mahiroi Singe Cultural So Gaso Utki Ngasi lebak sin batungna army day gi thoram pangthokle general orambadage film marshal orakraba KM Charipana last British commander in chief general Sir FRR Butcher dage Krista Kumzali sangmachama panipuma panda command of army gi charge lauduna ningtamba India ge ahanba commander in chief oikiba numipu army day haina palan tawduna lakle Army Chief General Manoj Mukund Naravani na rank punamakpo imung manungbo veteran singbo bir nari singbo amade armed forces fraternity bo harautayamba phongdoki mana haikibada Indian Army na singnarak pakyabo thengnaduna national security bo ngak sanduna lakli land kaihaurak punamakpo Indian Army ge officer sing amade soldier sing na mayong yaduna matiksa pa kompirakli anoba khusukulai kya galoina na lalong kya chakolale Lakataba matamda tholakpa yaba lansing thengnaba ngamgani amadi soidana maipakani Indian Army na imaleba kidamak amohanna kathoktuna lebak asibu sangat sagatpada pak sauna mateng pangna na bangasi Army dena nahongna na warep lauri hairi Assam na laurokumai Magh Bihu ngasi pangthokli Assam ge mafam punamakta isur ki thousand function abanong nganpum torokpadagi wa Una amadi ina mai thaduna Magh Bihu bo pangthokna de ngarang numidang ngana mapungo ibagen sang thongduna uruka kawba community face anake adamo enama kumse sahi ke Magh Bihu dadi ahongba khara uri
All Assam Students Union Asuna Wathuk Oidiba Citizenship Amendment AK copy sang mai thadoki. Makoina Maga Bihu Bu CAA ge mayukta leibake khudong saba kya lauri haide. Miyoi kya Maga Bihu lakpada harau nungai ba phunglong naki. Agitation leiduna su kumai asage harau nungai baki sangte hantabalaite haiki. Atoma aw yon be nupi amana phongdoki bada mahake achapot yon bada agitation akari susohan balaite. Hawzik sanabagi pauda Mori ki Sahi Village da Ahumlak Suba Tangkholont Memorial Football Tournament 2020 ngasi Social Welfare Minister Namsakib Zena Hodokre Tournament Hodopagi Thoramatuda Hill Area Committee ge Chairman T Tangzalam Haukip Kudeng Thawe Village ge Chief Paso Komp Amade Tengapon District Administration Police Amade Assam Rappers ge Makok Thongba Officer Kayana Thoramatuda Saduyaki Thoramatuda Minister Namsakib Zena Pondokibada Hausak Paliba BJP Gamena Sina Kanna Honabadege Hausik Sengi District Kaya Ama Chakwat Tharange Tabakaya Ama Paikalagli Hausik Unit Gamena Manipur Ge Sengi District Home Amaditamge District Home Hana Chakolhana Nabage the Magdalupa Kro Chamaga Kunge Sempam Kaituk Tuna Lady Haidiba Asiso Praza Miange Cooperation Yautuna Chakwat Pangamloy Sakot Palebak Apaba Yumpirent Ama Oige Hairabadi Ame and Obsec Tampa Kaktanatana Corporation People Suyamna Darkar Oi Haike Tournament Ki Sadukama Oina Kuki Football Academy Kangpukpi Amadi Eastern Mirror Blue Infal Anina Opening Masanaki All Ziribam Sport Association AZS in Sanduna Ziribampa has secondary school ge playground January ge tank home the ge Tim Taratruna Saruviaduna Sanaba Hokiva first Moirang Tem Zodi Chandra Memorial Invitation Football Tournament 2019-20 ge Ngasi Sanikiba quarter final league first master Singapore FA JBFC Gingalbo goal ani amada maitiba pikre hayang quarter final league second master Sunrise Club Kadamtala amadi UBFC Marcoland ka sanagani Hauzik Arubada Maroiba Pau Amone Pizadi Lenga ki pandamdi apaba governors ama purakpani haina Chief Minister and Birena Honokre Hauzik Paliba Lenga na haikibasang tabagta onto haina Congress na hairi Ngasi Humbudran Niturak Suba Army Day Pangthokli Image Paodam asegide matang sidaloizare ming tabiri besangba amukan apronzare